ꯅꯪꯁꯨ ꯁꯥꯟꯅ ꯂꯩꯅ ꯀꯩꯅꯣ ꯇꯧ ꯅꯍꯥꯟꯁꯨ Uncle. Ladies and gentlemen, Honorable Chief Minister Sri Biren Singh, Mahak, Sinapati Ngashi Nungthil, Astro Turf Football Ground inauguration Aduga Chief Minister Mawena, common people's football match Shimbi Namkai Lagana, Salapati Gi, Rajapum Mak, Joe Pongle, and Haget, Joe Pongle. Aduna, I'm a Tamlore winner. Aduna, I on behalf of the S-Don, Salapati District Olympic Association would like to acknowledge by giving his food, Yonchak. By giving a Yonchak bundle of Yonchak to him. Mahana, Oblonga, innovation propaganda, I give over 100 again. I still remember Oblong in Mina, Yonchak Pivana, I will honorable CM Haye. My food. I get Chindaki Haye. Yes, Donga, I go honorable CM. And Minister of Yas, Mokanibo, Yomcha Senapati Yomcha, let's go on behalf of the acknowledge of the body. Thank you so much. Ngasi phongkhiba tongan Manipuri siphongsing amasung thokhiba thawdo wathokisingdagi maruoibi I pausing meyamda pijagi ahanbada Sanga Express ki lakhusaraga mai thadno hatpi ki punsi ki phadok pikre sai taruklongi mamangda mak masama ki nupi mai thadno hat khibegi maralda Odisha gi Gazam district ki court amana miyema punsi ki phadok pikre es Simanchal patra ko bomi eduna sahi kungatherum surbi mak ki nupi edu English ngani ka taraka tret ki me kungani thoida Gazam district ki Gauda Baris nagar da leba mokoi ki baragi yumda petrol hajinduna mai thakibani matung nupi edu Barhampur Leva MK Shiji Medical College and Hospital like Nabangam Seki Thus Ananda Sandra Behera Ngarang Patra Bupunsi Padok Pibi Mataka Lupa Lishing Taragi fines Toki
prosecution ki matungina sakhi kungnipan ki statements medical reports ngamadi nupi duna shiramdai da magistrate amiki mamang na phongdoram ki buwapum da yumpham oiraga court ki rai sta khibani tam thiraba crime da sata khiba numit adumakta da patra phab gu loina matam dugi mak jail da lairakli haina su prosecution phongdokli haina su paus da phongdorakli makasa tharak poina to papawmana ngasi digi AK Misra na NSN IM ga wari sanagadari is the Nagaland People's Organization ENPO na demand tawriba frontier Nagaland yu wafam yanaba puraknaba roadmap ma puthokpa yauna naga political issue gi matam kuinadagi ngairaklaba warroisin phangnaba India government na nahomna thabak pekhalakli Naga Tukski India government ki mihut oiriba AK Misra ngasi Dimapur thunglakre amasum police complex somoke dimad mang April 13 da NSN IM gi members singa wari sanangani NSN IM gi delegation adu masigi auto kilonser amasum sip negotiators TS Muiban lusingan hens pawgil kunsinga phungdorakli atuba matamda arobe santigi sukti ama kuyak pinaba yanaba anauba amasum ariba animak offer sing yawba formulation papers ki anauba set amada central team amana thabak tawri pa naga culturals body gi damak naga flag lehen ba amasum final agreement pu naga yahazabo haina lawba haiba parameters kharagi manang woroisin puraklaba matungna phiral amasum constitution ki demand yasinanaba purakpa yaga ne center ki firemni aduba aruba naga political issue ki atuba honorables amasum acceptable oiba woroisin amagi dama NSN IM na kumza English nganiga taraga mag August ahungi framework agreement khongpam setna laigadari Amorabna Frontiers Nagaland's demand ki matangda advisor Northeast AK Misra na lusum Ministry of Home Affairs MSA na CM ki member ohungi panel amasum is the Nagaland's People's Organization ENPO mihir kangbu lewa ko numita Guwahati da meeting gi atopa amaga pangtokre Laiba Bupanumiki meeting adu Woroisin Puraktana Lady Hainasu Awang Pataki Pau Likun Singa Nagaland Post of Funduki Nagaland gi district taruk tagi frontiers Nagaland asi ani thona khaidok yuwapam amata laiti haina NSA gi official singa duna ENPO gi mute kangbo adura na hongna ningsing khainsu Pau gi likun singa phungdorakli is the Nagaland's frontiers Naga territory gi dama anauba arrangement ama puthokna ba center masum ENPO ani magna musicals on yana krab sunakalani magna memorandum of understanding settlements kuyak pinagadaba watlian su paus na makata na phungdorakli makasa tharak point iraiba pausi digi to pau khran thabak tagi lokthuna ba khongthang sa tharagani milalamadi wamani na Manipur gi lol India gi classical language manung salana na hona dun lakpi gi matung Rajya Sabha gi MP Laisim sana jawban English ngani ga kunga mathoi gi parliament mi phamda puthok tu na mari leinaba masa khudimak tharakna ba khangalak laikre madugi matung tabda language department gi maiketi gi language committee sem dun classical language sanbada sangada masa khudima semgatuna state levels committee ma semki madugi matung mari leinaba sayol serol sing lainga ki secretariat department da thagatki adubunga si phawbu madugi mari leinaba che sang sing secretariat phajindunu thamle Maramasina wama amadi milal gi maikedi gi aroiboina secretariat ki education school section gi staff sing April 13 gi parga numit mangani gi manungna mari leinaba draft proposal adugi file miamna puthoktrabdi office asida laidi staff sing maming matha pauche da phunglagani loinana makoibu thawak gi lakthokona wa khongjang sing jangsilagani ki masida miam sogat piu Manipur gi language pu India gi classical language ta salhan bahai bisi yamna maru oiba mani hain su serol sinasu bakata na phungdorakli makasa tarapoina to papawmana PLFI na gari taret mai thadoklamle Jharkhand gi Gumla district ta lona thingma thamkhraba People's Liberation Friends of India PLFI gi members na lambi sem gi thapla sezinaba gari taret mai thadoklamle haina police nang si phungdokre police officer lamana phungdokpagi matungina motorcycle tarada PLFI gi kadar khangbu ama Gumla district ki Taimarka sa khunda laklaga gari sing adu mai thadoklam khibani gari sing adu Taimarka sa amasum Zamti khun gi marakta lambi ama semagi thabak tawriba construction company amagi ne haina su phungdokladuna maaknai ki PLFI gi kedar sing adu ne company adugi sinmi sing su ki hanbaga loinana makoi gi mobile phone sing su munki thawdo sian gi demand ga mari lainara ba haina su maakna phungdokli opsal duna ki thawdo adugi pau phangbu security force sing sangsing ki baga loinana area adu operation sa thari haidi makasa tharak poina atopa pawmna samu masa ama kaini attack tawduna hatkre
Madhya Pradesh ahonba sahi nauriba samu macha ama kaina attack sataduna hatkre haina Tiger Reserve ki official amana phongdorakli Pandabagar Tiger Reserve ki Deputy Director Labil Bartina thaudo asiga mari lainana phongdokhibada Tiger Reserve asigi manungsana kayasina sahi ama makhairom tamak ngairiba samu macha si halamkhibani lamlaki samu ama kaina attack sataduna hatpagi thaudo asi Tiger Reserve asida ahanbani Tiger Reserve asi khaktana tana Madhya Pradesh ki oina so ahanbani kaina samu macha ama hatkre habigi paw phanglaba matung Tiger Reserve Management Official team ama mafam adu sangsindu yengsinki amadi asibu samu gi haksang adu khudong sadaba mafam ama yenglaga kom takthok tuna phamjinkhraidi panba yabadi petrol team amana hawkhibini tokaba numita lamlaki samu asigi asibu haksang thengnarakibani Madugi matung export team amana ashibaksang adu yengsinki amadi kaina hatkiba oiramba yabi khudam sing thengnakhibani bafam madura numit khirani gi mamangna kai tholakpasu miyamna ukhiyan su pawusida makhatana su phongdorakli atopa paw manamo mirep oigadaba miyoi singi maming finalize tawnabagi damak BJP lusingbu singi mifam pangthokre May 10 pangthokadoriba Karnataka Legislative Assembly mikhala BJP gi mirep oigadaba candidate sing list ama ahan phase ki oina ngarang thokraba matung makhatana lemhoriba sit sing da mirep oigadaba miyoi singi maming finalize tawnabagi damak Union Home Minister Amit Shah na share loduna BJP lusingbu singi oiba awang mathaki mifam ama pangthokraidi Laibas ki kunung New Delhi da laiba Union Home Minister Amit Shah ki official residence ta pangthokiba BJP lusingbu singi oiba miphamadada BJP ki National President JP Nada Party ki General Secretary Organization BL Santos National General Secretary amasum Karnataka in charge Arun Singha amasum Union Minister Dharmendra Pradhan Sargaki Report singi matung ina ngarang ahanba PS ki oina BJP ki mirep oigadaba singi maming lakthukiba adu yaningdaba madi penaba kya phongdoknarakhiba aduga mari lainana ngasigi mifam asi pangthokhibani ahanba PS ki list thokhraba matung party sigi senior leader khara party sidagi tokhre miyoi khrana mirep khanabagi thawong adubu yaningdaba phongdoktuna khongjang sing sangsing raidi amaramna Karnataka ki Chief Minister Basabaras Bomai na phongdokhibada haujuk phawgi oina candidate chamaga Marfuga mapan gi maming lakthokre maming lakthokiba aduda yorokidaba singna pianaba kya phongdoknarakli list maming yorokidraba miyoi singa mahakna yamna toina paw phawnari amadi khudai ki oiba phirep lawnadabasu apil tawkhre panma yabri ahanba ki list aduda anoba mirep yankhai gi nithu yauri aduga sitting MLA kungama thoi gi maming yorokidaba ne hari adu haujukuina di myam paw sumatang silu sinjarage am sumyam puna no update ngaminasi